IDP Singna Sangai Festival gi mayokta rally chatkre November 20 fawba protest tongna ba lep nakre ozana su panbikre mamang da hojiki National Highway and Free Movement da chatpa yadringai then akoigi IDP Sing mayum da hanjandringai da akoigi Sangai Festival je pangthok tiganu haiba maikai kudimak IDP Sing su athingba piri bani How's it? I Sangai Festival is a pangtok labanina, Manipur Santi lay, a quiggy Iran's late, hide a banina, a hold from the Choshampo, the Changerage, Haina Quiggy, Naranga Sequigi, Fogokchai, Kaigi, Quiggy, IDP Mam, Naquigi, Junction, but the Quiggy, Turin, Quiggy Quokta, Turimba, the Tatuna Tam Labamatunda, Fogokchai cow for release, Chatki, Abagi, Yauri, a report Madi. Masigi matungda koigi ningthau koigi Chorchampurda leiba maitai lup mangana saba Chorchampurgi maitai United Committee gi co-convener koigi naba ningthaujam na hairapagi matungina hoji pangtholiba Sangai Festival gi IGP amata na saruk yaba ngam yaroi haina lengaka khangan kiba leire festival pangthoklabanina Manipurda ingchikpa film da leire haibani haina phungdok duna isagi yumda changjanjarage haibase changjala ngahanse koigi protest gi basu ureja sam matang jai motka man thamja Niri na ikoni among itabazi IDP ena lagan sitida ngasagi miyoi ba moina ko miyoi ba moina ngasagi mama pa na pokuma tamda masasi IS hoina ba IPS hoina ba MPS hoina ba ado oja hoina ba natra any sin ba mada longmi ujira ga supermani ko ekoi afaba silmi hoina na ba ko ekoi masasi ji mama pa na sembada ngasagi hek pokpoda gi na mi hoina ba stage pa si chaba thakpa khaida ne koi semna ga du mi hoina semnai haitari ko adubu Masagi maramdamda masagi marikaida ngasidi IDPs haiba mingthonje phangbire moisiko masi pokpui mahi yala braba khangjeni siko pokpogi mahi yan badu oira braba chini khangjeni question siko adno IDP si kanan thon bano IDP si ngasi lengaksina khusiemgi lan aduga khusiemgi oiba dugum bang sagi nusinanda bas thon lakanda namna IDP se ngasi lenga thon bire ko ai taragadi adugumba sahi lisang sinna hingbagi mahau laibali taban amani ko hawai thongaju champuta thongaju met laga saraju sagi magi kaiguma khara haitare ko kaiguma khara da ing manung je yam nungsi chanana yam awan ngai hadi nomina na hingak punsi mahing do ngasi di sahi ani ga thamanga taru ko sahi ahum mapung phaga taru su punsi mahing amada ko sin jira lehen do je ase kana thon mano ko dang jening si ko aduna irang phare Irang leitre festival am pangthui hai taragadi masana dum sidi miui ba mana taragaju sanga baudane sanga bauda ekhogi se hui ani kana chiknare ko hui ani kana chikna basi khambini ngai leitre ngai dadi hek angam chiknare ko magi mapu la kana di sai leira ma thongna ji khar kangkhat leba ko khamdok pi bam yaura kana di masong phan ju hinai ba ko mana same thing ko ai jeni gidana lengak senbiri ba lengak sina senabiri ba lengak sina that means awa me bugi marakta nungai ba tangka ama yohalagi haira banina adudi ai mapu sina ai lengak sina ai no waring manung si nungai ba tangka ama singe na single abanina ai ju ai awa ba se kram khadi ju yeng biramani khangbiramani adudi ai mafamda hanjana khona bi haiba je haura je haiba ji hono sane ba ko aduna lerin ai na haning jam nungai te ko IDP singna sangla ba khongthang je ngasi ai nang sai mamang haja kibuduni not only for IDPs mase IDPs sing uhungum sebo ko adubu Chorchampur gi IDP sing more gi kangpokpi gi adagi any periphery area khoi phokchoi khaida yam namna sangma yadi hum khara leiri ba ko ada atopa khoi gi periphery area ko cookie sing na maruina cookie terrorist sing na drug mafia sing no mai kapak poda yogi ba jaga sing gi ba hajin bangam dra leiba jaga mayam haitare ko se akoiba akoiba te leiba mayam praja sing je asi kamaina hinge ba ji khoi masai area sida lengana kari option bi ga option ne khoi hangni question ji ko aduna isam samna aina ngasagi aina habal abel to jening si tasengna mamang so yam tan haijare mi phataba drug mafia na tra terrorist sing na hat kan in tanana kanda ekoi chienba ipa ipogi poro mamang da khoi mamangi poro mu shlei dina ko ekoi mamai lerega chilaga ju siba ko lanthengna ga siba ai tara ga lanthengna ga tungi miron amagi da mai khoina lambi yalam do adun hena farane nei pai pu mayam do mamai maning halaga chien khiti ko adumaina hajik lei riba IDP sing si how many days Numi kya ni noba ngasi chelu ngasi sara chelan duije khang ju kyam kuina noba ngasi sahi aniga thama tar pharak ko sigi manungda masagi wakhangi lainana pelak tabadagi leitabra helak dagi thori yana sigi mayama leitar laina dagi
laying mangamdana anaba may laying mangamdana anaba dagi sigi mayama adagi dena mu kaidawre tabak shuba sapadagi kudong thidra choidan lagidaba mayama haju shu chara nong khanaba ko thamoi penda mayama thamoi da pulga laiba mayama ngasi laising se tasing namasi kayam kuina how many days numi kya ni khu soin khang lagi dino ba ai taragadi ngasi idp singna lori philip se not only for Shanghai festival wanate ko Shanghai festival gi wanate manipur lengang na mamang da pigi basi honor before December handaki laiba December thabagi manung sida tangkak ahum thongna hanagi leram chief secretary na hairam bani ko hanagi lebiram chief secretary na hairam basi tangkak ahum lok thongna honor before December gi manung da magi leiriba mahum hanjana plan tawni haba si mamang da hairam me taragadi hayang sida ngaire knocking the door ni December hayang sida ngaire natra hayang sida ngaire government gi kai provision leire government kari okhon leire government kari planning leire haba si miyam da khangnam changi ko aduna planning ju thamdaba ko honari haga dum honara thamba then mamang da queen amuk apen beda leba myam rakta ki amuk lupa marfu mari khak ko no magi wen lupa marfu mari pira ka da masa masa ki personal account da ko dbd taro ka pa kan da ka pe thabuk tawre ma ut sajal pom ko adara ga di lupa marfu mari do na mi hingba ya matam lo sikse normally cham na ngasi government na piri ba masa ki labor department na piri ba mi magi labor ki magi rate se no mo da kya sari job card ama shu matam da no mo da kya sari adu pathok pira kan da lamjena ra lai ba dugumba idp singna phangiba punsi mai da mi ama da pa marfu mari pi bai je masi government la lepa value da maram sabra ju shara khangin dum changi ba ko ai dara ga sagi area si da ai khoina mugi pa marfu mari do pibi da ju sai area si da job card sing je pasan bi daga suan bi daga job card ki no moi phom don pa chani phom ra chom phom ra chami phom ra kholan bi daga da mi ama da pibi una adura ta nang sagi mugi da idp sing special category ma da muji idp sing thambi daga da idp sing no magi marfu mari pibi re marfu mari kai cha doriba kai le doriba kai thak doriba asu ma yam khala ka da khoina hajani gidna manpa marfu mari do pairaga lerin pa marfu mari do pairaga khoi numit how many days numit kya ni no mo na khang duri sino ai ta ga di government ngai kho na khang bodo adum chielaga lebai mahuta ngasi di khoi ngamthokna mam change ngamthokna bhai badi government gi cha freedom khoi lom change ko aduna idp sing lori ba freedom se manipur praja miyam khupna ko agi imani agi isani agi isani agi isiani ko agi inauni agi yambani agi family ni khanbi rakanda isa thokpani khanbi rakanda chap man khoi ta lomina rakanda ngasi kai daure chap saba waro sinama lakti bawagi step ma di khoi lomina mam change ba ko ana government tawirani government tawirani hayna sahi manga ngayu hayna khoi ngai gadra government tawirani na sahi ani ngayu khoi ngai gadra government tawirani na khoi thamanga ngayu khoi ngai gadra questionable lam leiri ba ko ai tar ga di tawbi gadori ba thamanga tawbi gadori ba tha ama tawbi gadori ba nomani matam do actual makam pibiro adugi manu tawya thabu tawbiro haijabane ba haijari siko adur ta na matam ju pi da ba matam tha da ba tawri no honara kanda mamai le khoi kyang si du na question lai ne ko chilaga sibu siba ko chilaga sibu siba adugi sharupudi khoi mai onjana na kanda tasina hat ki ju government hasara suno ko manipur ki praja sing si government sina pali belengak sina hat ki ra suno hat krasno ko ai khoi praja moi ta ma demand khoi tam ta la se ko sabsana ai khoi na ngasi mioi ba moi na hingmagi hak mioi ba moi na chaning ba sagi ma pham ma free moment ya handa bagi hak ko den amana masa masa ki mayum lai lanjena lai mayam je mayum da hanjana na bagi hak si khongoi lai mayam je ngasi khoi sabsana phangna bagi da mak chap chap woro sino lakri babu de khoi chap chap khoi thina matam no oira bun tham jage ko nuna idp sing lori philip se e tangai phana not only for Shanghai festival wan te ta chengna chap chap na government nga si manipur si irang leitre shanti lae shanti hanjale na moina report toina tawrabani na chap chap na khoi oiba poto pan no yodri babu khoi thena minara si haina minara si e khoi madu manipur le praja khoding mak ko nupa hai belite nupi hai belite makhong soi jeno makhu tek jeno ami chu tang jeno mana chu pang jeno ai khuding maki daite lai ai khong nam changi ko ai puna daite lomina kanda ai mana ngam jabe area da daite lomina kanda ai lai ba idp singi awa ba khu ubi kanda ai puna manipuri ma le ba manipur kana khona matam da chap chana khoi waro chinama lakri babu gi khong thang no mai lomina matam do oira khunjai hai thamjage